Kumja lising amaga chanipan marfu nipan dagi hauduna Indian Army na sinduna pangthoktuna lakliba Asia gi khwaidagi leadaba amadi Malemgi oina ahum suba khwaidagi singthaningai oiba running football tournament ama oiriba Duran Cup ki chamaga kuntramathoi suba edition Hayeng Sanagadaba Neroka FC amadi Chennai FC ani gi group C match ki Aroiba League match yengna balamdam asigi football bunungsi zaba mioi singna ngasi ayuk angan badagi hauduna Khuman Lampakta tiket Phangnakhidre haiduna queue lepna duna tiket kakna krai nungthil pung ahum rom tarakpa matamda tiket full oikibadagi mioi kya tiket kakpa phangkidre mafam maduda queue lepiba mioi singa TOMTV ga akhanana wari sanarubada makoina phongdoropagi matungina Manipuri sports pu yamna thawai yauna yokhachaba lamdam amane Indian Army na sinduna lisang setna pangthoktuna lakliba Duran Cup ki chamaga kuntramathoi suba edition Manipur da su pangthoklakpa si prajama oina harauba phawi haiki panbayai mamang thagi August 19 dagi Union Defence Minister Rajnathna Manipur gi oina su Imphal gi Khuman Lampak Man Stadium da Duran Cup haudokraba matung Chennai FC Hyderabad FC Trau FC Neroka FC amadi Army Red Football Team na Group C gi match sanaduna lakibane Group C gi oina Hayeng Aroiba match oigadoriba Neroka FC amadi Chennai FC ani gi match asina team ani gi laibak lepkadoribane handak chahi lising ani kungani thoi gi oina West Bengal Guwahati amadi Manipur lenga ki matenga loinana Imphal gi Khuman Lampak Man Stadium Kolkata gi Kishore Bharati Kirangan Naihati Stadium Salt Lake Stadium Guwahati gi Indira Gandhi Athletic Stadium da team manga gi group marina round robin format ta sanaduna lakli Cup asida ISL gi team taramathoi civilian team manga amadi service team marina saruk yari bane panba yabadi state asigi oina Duran Cup ki ahoba numitasu football masana bu yengba pamjaba miyamna ahobagi match yengna bahonabada tiket phangkidaba amadi tiket pairaba miyoi singna yengba phangdabagi irang thokibasu lekrabadi Haji Thai di online da hana pre-book tawkibata ngare aduga case ki oina di ngasai pung ani makai ada loisenda chana total 16,000 adumana akhoi rom de na book my showroom de thase haji hana online da pre-book tawkibata adu tang hoi asomna se pang